hospital amatata thabak tawminabi nurse amabu doctor amana luhongduna lawgani haina namthak tawduna nupi oibagi izzat manghanbata natana manghalaba matungda luhongbagi makutta nurse adubu otnaibagi thabak chathabire haibagi maralda doctor adu police na fajankhre thaudok asi Tripura ki Khawai district ki Telemora police station ni manung sanba dasmiga ta thokibani police na pharaba doctor adu ki maming Surjit Das kawi Telemora hospital ki doctor ni hairi pawasina hai mahakna hospital adu makta thabak tawminabi nurse amaga महाकथा तरुक तरेत की ममांगदगी नुंगसी मरी लेनखी मदुगी खुदोंग चाबा लौरगा चाही असगी मे थादा नर्स अदुबो डॉक्टर अदुगी रैंक कौरगा महाकपु लुहोंगदुना लौरगनी हाइबगी थाजबा पीबगा लोइनना नुपी ओइबगी इकाई खुमदबा मांगहन बिखिबनी मदुगी मतुंगा डॉक्टर अदुना हंजिन हंजिन नुपी ओइबगी इकाई खुमदबा मांगहनबा होटनरकपदा नर्स अदुना यादबदगी फू चैबा अमदी ओतनाइबगी थबक चथरखेबनी हाइरी थौदोक अदुगा मरी लेनना ngarang nurse aduna Agartala women police station da wakalakpadagi case sama lakhotkhibага loinana doctor adu phagatkhibani hairi